Exam gi Ashoibashing Chumthoknaba Centerna Paikhatpa Thabak Shing Cockroach na Yengshingadouri. Laibak asida maru oiba exam kaya gi question paper leak oirakpa amasung exam kaya pangthokpada mawong maril tadaba thabak thoram sing chathabagi mayokta Cockroach Janta Party CJP na Jantra Mantra da akanba khongjang sangsilakpada center lenga ki maikedagi exam gi Ashoibashing Chumthoknaba amasung yengsinaba thabak paikhatlagani haina thajaba pirakraba matung masiga mari leinana leingakna paikhalakpa thabak thoram sing Cockroach na hayeng mifam pangthoktuna review tawgadauri hairi Cockroach ki luchingba singna hai hauzik fawbagi oinadi exam gi Ashoibashing Chumthoknaba asigumba thabak thoram sing paikhatle haina center lengaktagi wafam amata phongdorakpa leitri karigumba olai parai tawduna amasung thawaidaba leithoklaba tarabadi Cockroach na amuk hanna khongjang sangsilakpa yai haiki panba yabadi tha asigi tarani panda Supreme Court na center lengakta khongjang sangsinkiba mahairoi sing amasung atopa khongjang loi singi mathakta register tawba FIR gi list PU haina khanghalakhiba leirabasu center lengaki maikaidagi FIR gi list ngasi fawba pikhalakhiba leitri Cockroach ki khongjang handokre makhatana irang hauraklaroi haibagi mawongda center lengakna leibak asigi naha singda namthak tawramlabadi amasung yanakhiba wafam ngaklamdrabadi henna kanba khongjang sangsin khagani hairi